Aibu noina yumma madal loiba hoidawna pangpida pijaraga panghingda hingu haibadu. Boss, akhoi khutei moi kyam kuina cheni. Pekkhra manipur ni. Soidare phangni boss. Hey! Sauti hero! Noina thigal aise numit kya ni sure. Nakrang the pop lo kau khatladi. Boss, siglian je kuna khan bida moirang di helam dong manti. Manung mini span group ni. Hey! Mahang! Noya hungi khutei na tro tom tin na thon kri do. Noina hairi se kapaga chingbaga dangni ne. Nakok to khara singna bane, khara singatna bane. Noi di ne. Thi sao. Oi! Si, inetro. Sina haibadi mahak mafam sida yaurlamai. Mai thong har sum laga hairak le tu min tha moida haining bo wai do penjana nang tani nung shiri eigi thoi nungshithoi eigi thoi nang tani eigi di nungshithoi eigi thoi. My pakpa businessman amadane time and commitment haibistagi hanbali tabani. China da Korea da nupa macha nupi macha singna losuri do pham da mana masing thari singse makhoi di thabak di chilau thi de aduna makhoi di mipal tang da tab aikhoi su Bihar dagi Punjab dagi hon hon na chari singse cha da na bu hon si. Noina hairi se kapaga chingbaga dangni ne. Nakok to khara singna bane, khara singatna bane. Noi di ne. Thi sao. Lo haibam su leibani na police ta FIR ama athu bada tawsi.